Good morning. Ngasigi ningthokaba numitki card ki message yengminarase mayam ado ningthokaba numit se ahambada number se 47 leire aduga kaladana angobu machugumba kaigumba adumaina sinabi bai ko aduga amana chak thongbadana koina hadi cheng subadaina sum kainoma hapo haiba yauna nutige chini ni khangde natraga sangom ni khangde adumai taraga sangom chamach gumba kaigumba adumaina sangom ahingba se powder nataba ko adugumba leire aduga chini gumba kaigumba adumaina happy bai ko adu sida ahambada koigi card se lokthok card katang ko do nukti ye koina choose to the minor ko hadi card home say card number 1 card number 2 card number 3 khala se ko hadi ahamba card se da leire ani shuba card se da leire aduga akoigi ahum suba card se leire ko hadi first card second card third card ko amma khanbira si ko sidagi hadi 1 se khansira 2 se khansira traga 3 se khansira haiba to ko 1 khan bangai gi ona har se ko first card lai se sida lai so ngasi se kai thabak to matam da kemta ayat apan gumba kemta lai tab oin oi ko ai ngonda afaba changak pani khangde khudong chaba gumba lak ko khopa dumaina oina oi bado hadi yet papan da ba ina chatori ba thabak se ayat pan kemta lai roi aduna hadi wakhan nungaina gumba chapio ko hadi number 1 khan bangai gi ona haraga di ko number 2 si su hadi ngasi se mina help torokoni khangde aina mi gi damakta towi bani khangde dumaina gumba khara leire ko wakhan nungaina ko hadi mi gi mateng makta toroga so aingonda leira kanda mi gi mateng tobone adu hadi wakhan hadi shanti leijagani ba hadi aina mi gi mateng gumba towi bado ko aduga hadi mi na so dum aingonda ko hadi keno ma help gumba kai gumba dumaina lakko su oi ko sisina khoi gi number 2 khan bangai gi ona haraga di aduga amana khoi last ki ko ahum suba sina ketang negative ore ko ngasi gi ona hai tar ko hadi negative eye labor negative energies kumba labor ko adumaina gumba oina oibodo hadi ketang phaba watle ko hadi ahum suba card si oina hairaga di yengchan ba khochan ba adum yamna leiba khotpa adumaina gumba lei ko aduduna hadi thaba khala ga khola matungda ko hadi roxol ga hapaga iru jathokpi ba adumai tor ko hadi negativity mayam do hadi remove tawna bagi damakta adu si sina ko card ki message layer ko timing sina ki pung manga ga mini ama dagina taru ka mini fuma thoi phong lere dagi nipan ga mini kuni thoi dena tara ga mini ani phong lere ko adagi ama ga mini kun humdoi dagi na sina nundin talakini ko ama ga mini ko humdoi dena nungdangi pung tare ka mini fumari phong lere duga amana tara ga mini ko humdoi dena trama thoi ga mini phong doi phong lere duga nungdang athengmena pung ama ga mini ani daina nongalamdagi manga ga mini ama phong lere ko sisena ko gi ngasi gi oina afaba timing ko adu silere ko gi daily card message ma'am thank you